Oza Singi Namit Toram Pangtokre, Mahiro Sing of Lambi the Lamzing Bibara, Oza Singi Amat Tawang Lay Hana, the Minister of Congo. Assembly in the past of Bill Ahumad reject the Wahiduna, India President, Prime Minister of Manipur, Governor, all tribal forum, not see a parliament. Amasung Churachandpur ngasi pung nipan gi karpi komthokre adu paktak na wakat mifam singde adu mak tathanali Mayam khurumjari adom na yengbire bas impact news ni ayokram somendro na hujipung za asipabu gi maroi pau sing miyam da pijari Manipur government and Sinduna Oza Singh Numit State ki thak pangthokre Oza Nipan State Teachers Award Pikre Loinan Oza Sahum Kuntra Mangada appointment letter khusinakre Department of Education Schools Service Shiksha Abhiyan Society State Rashtriya Madhyamik Shiksha Abhiyan Society Higher and Technical Education State Council for Education Research and Training Adult Education Directorate of Language Planning and Implementation Board of Secondary Education Manipur Amadi Council of Higher Secondary Education Manipurna Puna Kusam Naduna Ahum Laksoba State Level Teachers Dege Thorom Ngasi DM College of Commerce ki ground pangthoki Ngasiki thorom madu mari lenana Education Minister Moirangthem Okendrona State asige Mahiroi Singna thani hena larik tam fangudaba adubu menkhatna ba Education Department na sem sab loire Oza Singna su angama mateng pangbiu haina appeal tawki Ngasiki thorom madu da athoy mitung len oina sarugya ki basi Minister Okram Ibobin hai khunai asige lengdrba lan oiriba naha singbu afaba lambi Lamzing Bibada, Oza Singh Yamna Sau, Taudang Lay, State Asigi, Naha Singh, Upper Mu Amam, Oyanan and Naba, Oza Singh Kaktanatana, Civil Society Organization, NGO Singh Amity State Government got Pun Honamina Bagitangai for the Lay Hana, see Minister Namakataki. Nasi Sila Kidraba, Bharati, Anep Suba, President Dr. S. Radhakrishnan Menon, former President of India, Laikidraba Rashtrapati Asigi. Otoda Florence Good Katna Guy Putari Base. Maku Ningsing Bahai Base, National Asigi Winasu, teaching professional Labiba, Oza Puna Maku, Guy Kuna Putani Haibase, Ekoi, Puna Magna Ekoi Kamera. Mapu in Sarukya Home Minister Gai Kangamna, State Asiki Oza Singh Ikai Kumna Utladuna High, Oza Singh is Sinpam the Lady Mio Singna, Kunai Asiki Yumbi or Ibnaha Singh, Apabamio, Oinen report Nabada, Asawu Taudang Lodi, Oza Singh is Sinpam the Lady Mio Singna so, Mahiro Singh Yang Laga, Apab Tamzania, Weba Punsi Masatama, Sangat Pagitangai for the Lay Hina Supondoki. Nasigi Tauramaduda, MLA Singh, Minister Singh, and the Education Department, Makoktom official Kiagaloinana, Mahiro Singh Sarukyaki. Osamu or the Mugundu, Sin Bibi Mata, in Sin Binaba, held exemplary Hona beginning and Hona Biri. Particle Maru today, Equipun Sissimi Krana. Yenga like a medium Sata single. Was asking tactical donor Marudi, was asking the Satras in the Moro in the land of Riversi, a city. What the teachers are doing? What is the life of teachers? Was asking him Punsi Marina. Para tapi bedegi lay pun sudah sing exemplary over life do maduna education in part of heli hazard Lions and Lioness Club of Imphal na Sinduna angang sigi free eye screening camp ama pangthokre ngasi sangai pro leba Lions Service Center pangthokiba camp ado haukiba August thagi tang kunthra dagi ngasi tang manga fau satharakpa observation of children dignity week saruk amoina pangthokibani Nakalam Ramdangase Lions and Lioness Club of Imphal amade Lions Club of Imphal itaroine Sinduna Teachers Day gi thoramsu pangthoki thoram madu gi saruk ama oina Oza manga da club asina ikai khumna utki Hayang ayuk pung taruk tagina pung tara fawa khoyathongi PCTC oil pumta amzu gi members sing editors sing electronic amadi print media gi press ID card pipe miyoi sing rims ki staff high court ki staff transport department Myanmar ban service ki miyoi sing CAF and PD staff sing
Assembly Secretariat ki staff government department amasung government agency khuding maki thau pi gadori hayeng ki thau pi ba sida general public ki yauroi dori adu general public ki oina PCTC na lakliba tang nipan da thau pi ga hana serol amana khangalakli Yellow me kanana pass taukiba bill ahumak reject tau haiduna India ki president prime minister amasung Manipur ki governor da all tribal chiefs forum na sia thaga dori ngasi singmairong da leba tribal research institute all tribal organization ki mifam ama pangthok laba matung paumi singa unabada all tribal chiefs forum ki advisor BD Vering na sia thabu ki wafam ase phongdorakibani paumi singa unaba da Vering na maka taraduna ngasi ki mifam aduna assembly da pass taukiba bill ahum ase ekta olabadi singi lam sing the soi haiduna warep na kihari mak na makata na pass taukiba protection of Manipur people's bill English ngani taramanga aduda Manipuri haibase English ngama chapan yangkai mathoi ge Indian citizen register census report amasung village record ta register tobo mioi sing amasung makhoi gi masa masu oigada mani haibase yab ngamloi bill ahu masida singi lamda sokpa content mayam ma yauri Hill Area Committee Tanaram dana sem laga pass taukiba bill au mase anti tribal anti constitution oi haiki paumi singa unadringai mangoina na pangthokiba mifam aduda UNC Kuki Inpi Manipur Atsum Ansam KSO Mar Inpui amasung Zaumi Council ki mihut sing na saruk yaki mifam aduda singmi singbu namthak toram singi MLA kun khudata pham thadokadamane Surachandpur misi ki mayok ta sem ki JAC ki khongjang da support toba bill handok tribu faw khongjang sanction bahaiba loinana atuba warep sing su lauki hari Karigomba sarkar na mapuk seng abadi this bill when it become act this bill will be extended only in the valley nadragana it shall not extend in the hill areas of Manipur hairam bataradi sarkar adu mapuk sel sengi seng na hai basi maroi na jingmi singna bhab daram gani ai khoina inner line permit adu semba yaroi hai banate bill si semba matamda karam bada ahoba legani karam haina pass tawgani hai basi Manipur pom nama khangan gadabani committee adu da chingi mi amata yawhande adu orabadi bill ahum magse anti tribal bypass of the hill area committee anti constitution rule ki wama rule kanthola ka challe Assembly na pass taukiba bill ahum ge mayokta maruaina MLR and LR 7 amendment bill English ngani taramanga ge mayokta singmairong da leba tribal youth council Manipur da president rule lauthong anana president Pranab Mukherjee da ngarang memory na mama pisin kre state government constitution ge article 371 clause C thugaiduna hill areas committee ga tanaram dana bill pass taukiba ge article 243 clause H 243 clause X 243 clause G ki part 9 thugaiduna panchayat mathau tahondana thambaki amade article 23 thugaiduna ADC sing mathau tahondre haibaki maralda article 356 ki makha the president rule thamnana naba memorandum aduda taksilli Nakal amaramda Manipur Assembly na pass taukiba bill ahumda furup amatagi interest sokpa warol yawi harabadi semdokpa yai haina Manipur ge chief minister Okram Iwobina phongdokre wafam asingasi Manipur government asinduna state ki thakta oza numit thoram palan taukiba aduga mari lenana phongdokibani same minister na hai Manipur ge district khudingmak ta lairiba furup khudingmak Manipur da pokpane Manipur da sigada bangaktane state government asina lamdam asida khunda aminer furup amatagi interest sokpa thabak amata tauroi state government asina pass takiba bill ahum asina sing da lairiba mioi amatagi interest sokadaba wafam amata yaude karigumba yaro matarabasu semdokpa yai assembly na pass tauriba bill asisu miyamgi apa matung inna handok laga semdok semjin tauraga henna phaba bill ama oina nauna puthok laga semba yai phongdoki Surachandpur yauna Manipur ki mafam kayada bill ahum pass taukiba asiga mari leinana asaubu irang ama lakhiba amadi naha nipan irang asina maram oiraga laikhidabada state government na yamna kan nungaitaba fawi state asida sing amadi tam khaidana mipum khudimang na sab manaba rights phangli lamdam asigi oirab issue pumba phaminaduna wari sanarga loisinba waroisin purakpa yaba ngaktane Manipur ki house sing mafam singda miyamna penadriba pumnamak wari sanaduna waroisin purakna narba hona se hana chief minister na appeal tauki Mina semba bill do line semba nati even hujiti line semba si ho koi mioi bana semdok na ba na doctor sing engineer sing tawna line semba si ho wa koi ni line semba se semba ngan maroi dra na khallu ne hujiti
थवाई दम प्रोके दंगाई रे बा हे सेम याबा सी सेम बनिना अदो बिल सिटी कोई मियोई बने सेम इवन इंडियन कॉन्स्टिट्यूशन वो मोर देन 60-70 टाइम्स दरकार लेती एमेंड अदम तवी द बिल की बॉडी दुदा सिंदा लाइव सिनाउ सिंगी इंटरेस्ट सोकदो यावरमबा और एनी पर्टिकुलर कम्युनिटी अमगी इंटरेस्ट सोकदो यावरमगदी बिल दबोक दरकार लेती विड्रॉ तवी याय फर्दर एमेंड तवी याय बिहार के जन अधिकारिक पार्टी की लुसिंग पापू यादव ना मणिपुर बिहार लाख मियोई सिंगदा फूब सैब तौबीरे मरमदुना बिहार फाउदन सेलिब ट्रेन सिंगदगी मणिपुरी सिंगबु खंदोकलगा हलनखिगनि हाना एनडीटीवी दा फोंदोकिबो वाफम अदु लाइबक थीबनि हाना मणिपुर पीस एंड इंटीग्रिटी मपी काउंसिल ना फोंदोरकली मणिपुर लेरिबा बिहारी सिंगना पपू यादव का पाउ फाउनदुना एनडीटीवी दा फोंदोकिबो वाफम सिंग अदु असुमबनि नत्रगा अरानबनि हाबदु सेंगदोरकदबने अमदि मणिपुर दा पामदब थौदोक सिंग थोअंदन मणिपुर लेरिबा बिहारी सिंगना मखाताना होनगदबनि हाना मपी काउंसिल ना अपील तौरकली अमरोमदंगसी चुराचांदपुर डिस्ट्रिक्ट की फिवम यामना इंगना सिकना लैखी अयुकी पुंग मंगादगी नुंथिल पुंग अमा फाउबा पुंग निपान की कर्फ्यू कोमथोखी कर्फ्यू कोमथोखी मनुंगदा चुराचांदपुर की कैथेल दुकान ऑफिस बैंक अमदि एटीएम सिंगबा पुनमक हांगखी अमदि मियामनसु मौसागुम थोलक्तुना पोचै लैनकी अमदि अतै सर्विस सिंगी खुदोंग साब सिंग लौखी अदुबु चुराचांदपुर पुंबदा मफम मफम द पाक्तकना वाकत मिफमदी सतनकी लोइनन असेंबली न पास तौकिबा बिल अहुम असे हंद्रोक्त्रिबा फाउबा अमदि पॉलिटिकल ऑटोनॉमी मा फंगद्रिबा फाउबा लेप्तना खोंजंग संगसिनखिगनि हाना खोंजंग लोइसिंगना फोंदोरकी कंगलकपा कम्युनिस्ट पार्टी पोइरे मैतै न कौखिबा ngasi जनरल स्ट्राइक ना तंपाक लमगी नोमगी ओइबा पुनसिदा साउन अकाइबा पीखरे जनरल स्ट्राइक असे मणिपुर यूनिवर्सिटी दा सथरिब हुरान सिंथि सिंगबु मणिपुर यूनिवर्सिटी की अथॉरिटी ना सेंगदोरक तबगी मायोक्ता कंगलैपा कम्युनिस्ट पार्टी पोइरे मैतै न ngasi युग पुंग मंगादगी नुंगथिल पुंग मंगा फावबा कौखिबने जनरल स्ट्राइक असिना मरम ओइरगा स्कूल कॉलेज सिंग थोंग लोनकी ख्वारामन कैथेल दुकान अयाम हांगनखिदे लंबीद गाड़ी असौब मचा इचेल चेनखिदे अमसुंग अचत अवोंगी चांग हंथखि जनरल स्ट्राइक मनुंगदा लनाई की लोइसंग अयाम हांगनखिदब नतना मणिपुर गवर्नमेंट की लोइसंग अयामदा थबक तौरि एम्प्लॉइज कया कानरखिदे अदुमकपु जनरल स्ट्राइक मनुंगदा ख्वारामन कैथेल की इमा कैथेलदा पोटफोन खरा अदुमक फंब उनखी लोइनना लंबी मताइदसु इमा इबेल खरा हिंजांग नापी अदुमक योनखी जनरल स्ट्राइक नि हाइजरगसु लनाई की गाड़ी मसा असौब कया अमदि सेनखी लोइनना पैसेंजर पुब ऑटो रिक्शो खरसु अदुमक सेनखी इम्फाल मयोंदा साउना जनरल स्ट्राइक असिगी अकाय ममी तारबसु लैरक खुलक्तदि स्ट्राइक असिगी ममी थोइना ताखिदे ngarang ayuk sero nganthau lairembi manakta hatok piramlaba sero makha lekai dagi athokpam biren gi masanopi athokpam bina gi mihata senai haiba mioi police na fagat khrabasu asi bahaksang di laukiroi dauri mihar adugi matang na sero da JAC mangarang semkhre JAC gi mihut singa ngasi bapu parad leiba sugnu assembly constituency gi MLA ke Ranjit ki quarter da unaduna wari sanakre wari sanaba loiraba matung JAC gi miut amana impact news ta fongdor kibada athokpam bina laikhidringai gi mangoinana masa wai sangkidre mak hauze police custody da leiba mioi asimangna hatpani haiba khudam sangdam kaya laikhidrabi bina gi punung da yaurib angang adu mioi asigira natraga atopa misak amagira haiba sabsana khanglaba matungda makhata ba kong sangsin nanuba phirep lauragani haki bina gi haksang ngasi postmortem tawraba yana laidi Sinipa sina magi masa nate atopagi masa ne haibagi wari ma atopam koiram koibani ka haibam tauri haiba madui parman di sungcha cha de khoina haisina je sina loroi ba asine khoina haisi aseng magi aseng ji khangdringai di khoi asiba masa ji loroi sine ba khoina haisi ji blood ki result ji khanga matung da khoi khongjang jingjan ji haina letnare apam ba kari tausi gi haiba to उरुफ लितान मखा लेकाई दगी मोहम्मद नजीर अहमद एलियस फिरोजपु लंबी दगी अंजुमान की मियोय सिंगना फाजिंदुना थादोक मलोइना नजीर अहमद की अपोकपदा लुपा लाख अहुम की डिमांड तौई हैना ngasi की पाउसे सिंगदा यावरिबा से यामना युमफम यावदब अरान मु वाफम नि हैना अंजुमान की सेक्रेटरी मोहम्मद
Habibullah Sengdorakli. As a press club to Pangtoki Mipamada, Magna Haikibada, Housing Anjuman ki custody the lady Banazir Ahmed Ase, Haukim August Kitang Taratareta, Rimski special ward Manakta Bolero Gariama, Huran Sena Habit Masana Yazarab, Misakamane, Rimstagi Huranuna Purabamatung, Sorada Puduna, Lupa Lakam, listen Kund Yonki, Hariba Senpam Adutagi Nazir Ahmed ki Sarukoina Lupa listen Kuntra Hangi Habasu, Nasigi Mipam Adu the Yaukiba Mohammed Nazir Ahmed Masana, Paumi Singi Mamanga. Yazaki. Mayam Gidamak Tabak Tawd Loop Amabu Lan Honor Bahona Batanatana, Huran, Sawaliba Nazir Ahmed ki Apokpa, Muhammad Basir Ahmed Pu Atubu Matamda, Anzuman Lali Hizagada Banihaki. Garisi yung gano'n niya yung dito sa silak talaw na harat sa kanya. Sa taga soragi may siya na malay mo. Ang magaling lagi may siya sila ay na kay magaling mo wari sana. Wari sana garisi yung lai. Lai garisi pa man katugan ng tang kamara garisi ni thau sa. Atu bagara mo yung mga garisi yung try mo ko. Sini lakiba local newspaper da mahang na mapana tungdure ofam adu aran bani yung fam yaw da bani madu akoina paisa demand tau ki basu leite mahak macha huran ba dubu akoina sengdok na magi damakta chumthong magi damakta andaman na ngasi bok hon na lai Hindu Singh Senglab Kumai Krishna Janmashtami na lakpada Manipur ki Governor Dr. Syed Ahmad na Manipur ki miyam na pauzal pirakli Lord Krishna na Malema se polo ki banumit asubo Krishna Janmashtami haiduna Hindu lining satpa singna yamna harau te yamna pangthok kumai yamani Numit asina asum bagi saktam lauduna amade miyoi babu lamjing lamtak pi bagi maram oiduna lakli Lord Krishna ki nungsi sanana amade ing nasing leiba ki pautak singado ningsing laduna yai phaba Manipur ama porakpa oire sinohaina Governor na pauzal lakli All Manipur School Students Transporter Association Sinduna Hayang Nongmaijing Numita cart number 901 dagina 1772 fawba paiba members singidamak petrol pigani hana serol amada khangalakli Khabam lamkhai da leiba highway petroleum service station da aven humputara aduga lemoriba singna imo filling station singjamaida pigani hari amaromda government na association as the petrol kiloliter kun suna piraktabana maram oiraga anoba card semna no pisalam singide petrol pi ngamlaroi haina su khangalakli Manipur inline permit system na luhai ki khongjing da sokpadagi rims lai anki khurai konsam lekai dagi haubism mani gi masanupa ration sahi tarataret ki anaba gi fibam lusil lakpadagi mapal lam da satun layang na bagi damak miyam da ki tengbang nirakli ngasi Manipur press club ta paumi singa unaba amada ration gi apok haubism mani na hai ki pada hau ki July tha gi tang tarada ILP gi khongjang sanction bad tear gas sale na pan badagi ration gi ya thangma khut fibam thina soki loinana rims ta numit kunmari ni lairaba matungda yumda putharaki adubu matam khara lairaga ration gi khut sa sitharak badagi Makhatana laying naba mapalam the puna naba doctor sing na khangalakibani doctor sing na khangalakpagi matung ina combator laiba Ganga hospital da laying basat naba honaki adubu sel thumgi khudong sadaba maram kharana ngasi phawba laying basat ngamdri haiki ngasi gi paumi singa unaba da nupi sama saukat khongthang lamjing lupki mioi sing susaruk yakhi loinana ration gi laying madmateng oina naba lamlong bazar haigru makhong amadi khurai popular high school da donation camp sing hang lagane masida lebak miyam na mateng pang bio haina nupi samas saukat khongthang lup khurai konsam lekai na miyam da appeal torakli khoi rai hen gi little finger ga ring finger ga ji koi paralysis ki type ga proper function tawung ngam da bai ta nap conduction study ha ra kano tie song pang thoi ba singni nauri gi tie song adu gi result do Dr. Palin ga Dr. Jian Sharma ga moi ni jeng kan da masidi hen center akoi gi khun ata gi yeng ba apha hospital am di lei Ganga hospital na koi motor gi sida wena sat na ba taw ro na moi na highway re da handak ki tang mari da sat ke na khoi khanjaram man adu sam paisa nong sa gi problem khara lei ba gi sat pang ngam hok da ba paisa gi khara problem lei ni na mayamna khara mateng pangna na koi masigi press conference da sinjabani More ki thaudok ta awana tarab singda Universal Friendship Organization miyamna sajal haina khangna bilup asina sel oina lupa lakam lising tarani thoi sam kuntra gi tengbang pikre ngase Manipur Press Club ta pangthoki acham thoram amada UFO gi Secretary General Mairavan tengbang gi senpam madu Maitai Council more gi advisor KH Ibo Chauda khusinaki Disaster Relief Committee UFO na sindur pangthoki thoram adu mari lena UFO gi Secretary General Mairavan hai kibada miyam na aw tarab matamda UFO na leptana
angam thakta mateng pangkhigan yamadi manipur ki ngam khai yamadi apun mage saktam ngakna na bahotna bada UFO na mangjil thaduna saruk yagani haiki Maitai Council Moregi Advisor KS Ibochongna Moregi Thaudok aduda police na karisu tawba ngam khidaba aduda PNW phongdoki Matang aswai break am lawjage Manipur amadi malengi tongan tongan mafam singda thokliba I paw singa loina ai koi break tagi amna thuna hanjarake Impact News pu mieng ta adun lebi Break matung mayaba amang da taramna okchari loina na bulletin asagi makhata ba paw miam na pijari Manipur ki sotha duna lairib khunai asibu kharamakei fagatna namugi pandam da sem kiba a global Sapphirs Imphal Hub ngasi astam thorom amaga loina na North AOC da laiba classic hotel da hangdokre ngasi ki thorom da economics amade statistics ki commissioner RK Dinesh Rao na Manipur ki masak naibu miho kyana sarugya ki member taranipa na sabak global Sapphirs Imphal Hub asida Manipur ki tongan tongan ba lam da thabak tawribu miho singna sarugyari Hub asigi curator Armstrong Pamain High Manipur ase environment health education yauna lam kya sotha dun laire hub asina wakal manaba mioi singa punna hotna duna Manipur ase hena phaba mafam ama ohena na ba hotna kan hena Armstrong Pamain phongdoki ngasige thoramadu ga mari lena cultural show amasu pangthoki Yes, so you look around, our city is quite dirty. Cleanliness is one thing we will surely focus on. Second thing, many of our youths and many of our students are not aware of what they want to do in life. Career counseling, proper guidance will be one of the sure things that we will be taking up. And so many other things. And we can also copy what other hubs in different 449 cities across the world they are doing. We can maybe replicate some of these projects. Manipuri Sanura Laisem Marup Masa Laimana Churachanpura Tholiba Misimina da Asogapan Nanglaba Singda Nungaitava Fondo Pagaloina Laikidra Sing Imu Manungi Awabada Saru Yazari Hana Fondorakli Lubasiki Cherolamada Makatana Ekoi Masel Amatoina Punsinaduna Kongpam Sen and Leminaduna Iramdam Manipur Kan Matau Tai Sing Isil Inau Singna Aran Sandopo Wapam Lobigan Hina Su Masa Laimana Apil Tarakli Ngarang Teachers Day ki mangoina na 26 sector Assam Rifles na Chandel district ki manung chana laiba Palel gi school singi oza singbu ikai kumna bu utkre Tharomadu ki saruk ama oina Assam Rifles High School Trinity High School Ideal High School amadi VM High School na Jagoi isa yamadi layak ki changdam na ki thorom sing yauna makal matel ki thorom sing pangthoki loina na Assam Rifles na oza sing da Teachers Day ki yaifa pausel chu piki Taramathoi Suba Assam Rifles amadi 26 sector Assam Rifles ki 6 Dogra ki personal sing ngasi Moregi International Border manakta patrolling satpa matamda PLA cadre ani nomai PLA cadre singna nomai kapse lakre Assam Rifles ki troops sing handuna pung amarom nomai kapna bada lalau ani hat pangam ki adu AK47 rifle amaga pistol ani amaga su mafam adu dagi fang bangam ki hana IGAR South ki cherol amana khangalakli 6th Kairao Assembly Constituency ki manung sana laiba White House Part ki phase 2 amasung 3 ki siak sab amasung phumnom phaunaba phut sam tara samwe wooden bridge ama ngasi Manipur Pradesh Trinamool Congress Committee ki Vice President MI Khan sanga aduna miyam da khusit nakre sanga ba ki thoramadu da saruk yaraduna MI Khan hai handak thokiba isauda Hanadagi Thong Center Kibadagi Miyamna Tengari Awaba say Yenglaga Thong as Sabane Assembly Constituency as a Manung Sanalari White House Pada say Marilena Authority Singna Pazana Yangshin Bidaba Amade Yangshin Bidabana Fibam Sokle Maramasina Pada Sibu Tourist Center Amagi Takta Ningtina Semgat and Hotner again Hainasu Makataki Hairiba Kungang Mari Manga Asigi Tengari Awaba Lamgi Mapu Oiva Pangdriba Loina na Pama Oibagi, Matik Magun, Sengot Pangamdriba, Amasung, Hairiba Pamasida Toliva Potoxing Asi, Impal Natraga Manipurgi, Town Singda, Mapamatam Sana Putopangam Kudima Asi, Putona Nava mechanism Ama Putoxagani. Narcotics and Affairs of Border Police Station ki team man hoki batang ahumda ganja kilo chamanga nifu konana miyo fagat kre Mio and the Taubal Police Station ki manung sana laiba tentha kuno dogi naurem Ranjit sai contractorate amasung naurem Prioberta sai kuntaruk Mahoy anina ganza adu puramata truck adusu afagat ki nakalamromda
NAV Police Station na mayai kaban isa puram nupi amasu ngasi fagat kre nupi adudi Porampat Police Station ki manung sana laiba hata mana ingkol dagi Zenis Elias Ebem sana sahani sahi kontrani to imapuro W Anand Singh ni mangon dagi spasmo proxybon capsule masing lising amaga chatret marifu tara amasung nitrogen 10 tablet ki strip humpuni pansu fagat ki Hauzik Sanabik Pauda Nifunito Soba Sport Climbing Course ngasi lotion course ase Manipur Mountaineering and Trekking Association asenduna Kangla Rock Wall MMTA Complex Minutongda pangthoki bani August kuntra dagi September manga fawo sathaki ba course asida nupi masa tara amadi ngakpigani nupa masa tara amadi nupi masa manga na saruk yaki association asina Japan yumbu oidana pangthokodarba Summer Olympic 2020 da soidana yawraga da event ama oidiba masana asida asan mamiyeng ama thamli Pikliba Mahiroi Simbu Masama Ufan Lahan Rugi Pandam the Pangtok course ase MMTA Deputy Course Director Kelena Takpi Tambi Todang Loki Amzugi President Wangkemsa Samzai Sinjamai Police Station ki OC and Ingosa Amadi MMTA ki Secretary PS Sandra Kumarna ngasi lotion bagi Thormadu da Saruk Yaki Course tagi afaba angang tilinten khalaga koi lagliba September gi tang taraga nipan dagina tang kun haucha thagadaba khagi state level tournament chida koi saruk yanaba angang singa koi kanjagani state chidagi khagi makok thongba angang singchi khona north east ki tournament among saruk yarunaba handakti khagi Tripura da tare north east tournament asi inter north east ki angang ne khalaga mu national level da October gi tang tadet tagina tara phok tawgadaba khagi Delhi da pangthokadaba sida saruk yagadabani Nongsup Impal Sagol Tongba High School Impal West na under 17 Girls State Inter-School JN Hockey Tournament ki champion oikre. Ngasi sana ki league match adu da Nongsup Impal Sagol Tongba High School Impal West na Career Residential Academy Thaubalbu Panjal Ahum amada mighty bapi ki bani. Team ahum na saruk yadun satharak liba tournament asida Impal West ki team asina league match animak mai pak tuna champion oibangam ki bani. Directorate of Youth Affairs and Sports Manipur na sinur pangtok liba tournament asida team mahum na saruk yari hayang runners up kidamak sana da tournament asig aroiba league ta Young Pioneers English School Impal East Amadi Career Residential Academy Sarangpat Thawbal anhina lamba tawnaragani Under 15 boys state level JN Hockey Tournament da Young Pioneers English School Impal East Amadi Ziri Public School Jiribam ani mai pakre ngasi sana ki baan match ta Young Pioneer English School Impal East na Nongsup Impal Sagol Tongba High School Impal West Panjil Tara Mari da mighty bapi ki bani ani suwa match ta na Jiri Public School Jiribam na Career Residential Academy Thawbalu Panjil Mari ani da mighty bapi bangam kre Directorate of Youth Affairs and Sports Department of Manipur Nasin Hockey Stadium Kumalam Pakta Pangtok Liba Tournament asida under 15 boys ki team taruk na saruk yari hayang satharak liba tournament asida final match sana ragani Taret Super Junior Women's Asia Cup Hockey Championship ki ahobon numita Indiana DPR Korea bu Panjil tarahum doi sinoda mighty ba pikre mai pakraba India ki Panjil singadu Captain Rani Rampal na Panjil manga Pretty Dube amadi Navnit Kaur na Panjil ani loina Lily Mayangbam Jasprit Kaur Punam Barla amasung Lilima means na Panjil amamam sanmangam ki Saina na yumbu oiduna Sangzhou Hockey Stadium da ngasidagi pangtok pa hockey championship asida India China Malaysia Singapore amadi DPR Korea na pool A da loina na pool B da na Japan Republic of Korea Thailand Chinese Taipei haiba team sing asina league match singda lamba tawnargani hayang pool A gi league match amada India amasung Singapore gi nupi macha singna lamba tawnargani bulletin ase loishinjit ringi gi mangwaina headlines amugana thamjari Oza singi namit thoram pangthokre mahiroi sing afab lambi da lamjing de bada oza singi yam saw thongdang lai haina chief minister kongdokre Assembly passed okay bill ahumak reject the wajuna India ki president prime minister amsung Manipur ki governor da all tribal chiefs forum na che thagado amasung Churachandpur da ngasi pung nipan do ne karpi pomthokre adu pakak na wakan mifam singde adumak sathanai